Akashvani Imphal Ksh.Chitrabhanu na pau paziri ahanbada maru oiba pau Kukichin mizo singi lorok matung kumai chabangkut harau te amagalunena raja asigi mapong kaya ngasi pangthokli Mukhyamentri Nongthombam Biren hairi raja asida nga marangkaina puthokna bahona badanga misingda pangbiya ba mateng pangani amashung Assam ki Mukhyamentri Himanta Biswa Sarmana khulai thadoktuna changjarakraba lalhoba chahum tarani panda sel gi tengbang one time financial grant pikre Kuki Chin Mizo Singi Lorok Matung Kumai Chabangkun Harok Tambagaluna na Raja Sig Mapong Kadanga si Pangthokli Mapung Iba Thorum State Level Kud Committee na Sinduna Chitrachanpurgi Peace Ground Pangthokani Tongan Bajati Singi Jago Isay Pangthokpa Amasung Miss Kud Kanbana Thorum Asigi Mapung Iba Saktam Oigani Ayuki Thorum da Mukhyamentri Nongthombam Biren Singh Mantri Singh amasung MLA Singh Saruk Yagani Nungthilgi Thorum da Muhut Mantri Wahengbam Singh amadi MLA Singh Saruk Yagani Kuki Chin Mizo Singi Lorok Matung Kumai Chabangkut na lakpada Raizapal Laganeshin na miyam da yafa pauzat piradun hai Kumai asina Dharma Jat Bizat Kaitina Santi Nusisana ba amata obigi wakolon adu puiri Kumai asina lakpada Raiza asida nunga yafa ba propo orishinu hairi Mukhyamentri Nongthombam Biren Singh na mahaki pauzat lahai Kumai asina na hal nupa nupi pun na saruk yaduna haraw tayam na pangthoknay Chabangkut ki wakalondi aman amagi mateng pangnaba nusisana ba utpa aduni kumai asna lakpada tongan ba jati singna saruk yaduna amata oiba amasung santi purakna bagi pauzal sandokla shinu Kuki Chin Mizo Singi Lorok Matung Kumai Chabangkut na lakpada Manipur Vidhan Sabha gi Adaksa Thoksom Chitrabhanu Singh Power Mantri Thongam Viswajit Textile Mantri Nemcha Kigen Shiksha Mantri Thongnawjam Basantu Kumar Travel Affairs Mantri Lerpao Hockey Mahut Mantri Wahengbam Works Mantri Govindas Konthokjam Haksel Mantri Dr. Sapam Ranjan Social Welfare Mantri Haikham Dingo Hill Areas Committee ki Chairman Dipu Gangmai MLA Paunilan Lan Hockey Manipur Pradesh Congress Committee na chingbana yafa pauzal pirakli Mukhyamentri Nongthombam Biren hairi Raja asida nga marangkaina puthokna bahona bada nga misingda pangbaya ba mateng pangani Imphal West Fishermen Cooperative Federation Limited ki mihur kangbu singna Mukhyamentri ga mahaki secretary ta unnabada wafmasi Mukhyamentri na fondoki bani Mukhyamentri na hai tongan ba nga makal singyok tu na puthokpagi thabak pakalapada nungai ba poi Sri Biren hai Raja asida baigyaning oiba mongda mahusagi isingda nusika chana ba moongda yokpa mahaulera ba ukabi nga marangkaina puthokpa hore Lakadariba Sangai Festival ga Marilena Maru eba mapam sing oriba Vegachenda Open Air Theatre Board amasong Imphal gi Polo Ground gi Fiva Mukhyamentri Nongthombam Biren Singh na chatuna haktena na yengsingkre Samson Sajaliba Singh kumbai hodinge mamangda loshina na pandam thamni haina Mukhyamentri na fongdoki khongsit aduda Consumer Affairs Mantri L Susundro Chief Secretary Dr. Rajesh Kumar na chingba saruk yakhi Humpodra Mari Suba Information amasung Public Relations numing ngasi pangthokli Razigi Department of Information and Public Relations na sinduna Imphal gi Nichepa Chutikale ba DIPR complex ta numit asi pangthokani thorum to the IPR Mantri Dr. Sapam Ranjan Singh amasung IPR Commissioner M Hare Krishna saruk yagani thorum to the Manipur State Journalist Welfare Scheme makhada Kangla Pau gi Chief Editor Sri Pukrambam Ibocho with the sel gi tengbang khushin nagani Modi Battalion Assam Rifles na Chandel Zilla gi Duthangkul gi Nisa gi Polam Singh Fagar Kre akang naba pa omo phangbadagi mapam adu dati humbugi thabak chathabada miyo anina Polam Singh adu puraga lakpa thengnakhi adu moina mak miyo ani du Polam Singh adu hundoklom laga jangalom da chensin ke hairi makhun hundoklom ba Polam Singh adu di WY table kilogram 3 gram chani marfu brown sugar gram chama yankhai mari rom yawi hairi Polam Singh asikalunena lupa koti ani lakh kuntra rongi oigini hairi Manipur ngara miyo ani nauna COVID-19 positive oiki positive oiba miyo amata discharge tawba amasung sibagi paule te raja se da hoji COVID ki active case taramapan leri naba phabagi changna chada marfudrani pandasmik mari mangane Kunithoi Subaru Mohol Artist Memorial Drama Festival isangani kunithoi mathang thagi kulhundai degi pangthok lagani nimit asida room hall theater lingkat ki pegi marfu subu kumon thorum su pangthokani hairi Imphal East ki Achan Bingai village number 4 gi
all year field mayada leiba labu singda nongna sajil lamba yum khara all achanbingai club union SDC hangang circle amadi hangang police ka khusam naraga Manipur conservation of paddyland and wetland eglising ni taramari gi matungina ngarang takthokre matung tarakpada kanagumba amatana all achanbingai club union natraga Manipur sarkar ge ayaba yaudana labu gi mafam singda niyam gi mawangwada no objection certificate pi bayum sajim amadi mi lebina chinba yaru haina club asigi cherol aman hairi Tabiriba Pawasi Akasvani Imphal Degini Assam ki Mukhyamantri Himanta Biswa Sarmana Kulai Thadok Tuna Changjara Krabala Loba Chahum Tarani Panda Sel Tengbang one time financial grant pikre Guwahati da Pangtu Potharum Amada Mahangna Kulai Thadok Tuna Changjara Kraba Lalarup Taruki Miwasingda Lupala Ama Makai gi checks in Kusinaki Thormadu da Wangang Bada Mukhyamantri na United Liberation Front of Assam Alpha Kangbu Thoruk Tuna Santi Leba Chakot ba Assam Ama Ohenabagi Damakta Santi Gwari Shanasi Haina Apil Tauki Mukhyamantri na hai Assam da Leriba Lalarup Singh Ayambana Thoruk Tuna Santi Gwari da Saru Yarare Alpha so Thoruk Tuna Raja Sarkar na Santi Gwari Sanana Bohonariba Asida Soidina Yorokani Habagi Tazaba Mahangna Fungdoki Ngasi Phongba Pauchi Singi Maru Eba Paugi Dama Hozik Wahengbam Rajesh Lady Rajesh Ksh.Chitrabhanu Sardar Vallabhbhai Patel gi mapok Manipur National Unity Day haina pangthokkiba thoramduga maru lenina Mukhyamantri na phongdokkiba wafam sing submission on agricultural mechanization gi makhada lau sungi lamda sijinagadaba machine sing laumi singda yengtokkiba amadi Mukhyamantri na phongdokkiba wafam sing pause singda tongan mawongda headline tori Ksh.Chitrabhanu jila da dengue gi anuba case tara thengnare haibasna Maswana thargi headline tori Mukhyamantri na sababadi oiduna Kut festival pangthoklagani haibasna Nisin Tuhiltu gi headline tore Naga Framework Agreement Yumpham Oiraga Atuba Matamda Warushin Puraknaba Nagaland Pressure Group na Pradhan Mantri da Taksin Kre Habasna Hills Hornbill Express Senapati gi headline tori Amur Phalkon bu ngakpi senbibegi matang da Tamenglong College da awareness pangthokre habasna Ganphu Mel gi headline tori Tamenglong Town gi lambi sengot sagapagi thabak kana paikhalagli habasna di cham da headline tori Church of Almighty God tegi section na lebinaba Bible Society of India na hairi habasna Tamenglong Times gi headline tori Imphal monthly flight service Hauragani Jyotira Aditya Sindhya Chandel district Thorcham village ta kumja lising ani tara mangada tha ama mai piram laga ngasi phaw mai tharakidre haba paw sanalaibaki ahan balamai da phongle Rahul Gandhi ki Bharat Joro Jatra India ki democracy kannaba ani subaning tamba purak nabani gaikangam Sugunuda Chandel district tharamba nameplate sing mutakre haba paw irebaki ahan balamai da phongle Gujarat ki cable bridge tatpada mioi chamani fumatoi sire chama humbudra na kalhaure mioi mapan fare Shiv Sena Manipur State Union na BJP lengakta naturally alliance tawkre haiba paw isel express ki ahamba lamai da phongle None jila the water supply scheme pipeline yaudana loisillamle Amur Phalkon harpa mioi mari police na phare haiba paw Imphal Free Press ki ahamba lamai da phongle Uran scheme ki makhada Manipur na Bangladesh amasung Myanmar ga international flight service athubada leiragani Sindhya Meghalaya da Manipur gi drug trafficker amadigi lupa crore mari hembagi drug phagakre haba paw naharugi thokdangi ahanba lamai de phongli Kani kilogram manga hena phare Manipur da posting taba BSF inspector ama yauna mioi ahum phare haiba paw Sangai Express English ki ahanba lamai de phongli IOCL gi oil pump sing khongjang changsilakadori sahi kunmathoi gi matungda corner rapist ni haiba haina laukthokre haibasna Sangai Express Manipur gi ahanba lamai da phongli Sangai festival mapung phana ba pandam da department kudimakda suti loba thingkre haibasina ponafang gi ahanba lamai da phongli Congress ki lusingba ke megasandana PMGSY gi lambi gi project sing yeng singkre haiba paw People's Chronicle gi ahanba lamai da phongli Manipur da Aims linkakani haiba BJP ki wasak hingsabi gi sari oigadori CAA na Assam amasung North East state singi miyam gi lol mayek amadi culture so aloi haibasna huyalan paw gi ahan balamai da phongli delimitation gi thorang sugunu gi miyam na yaning da phongdokre Chandel jila gi Thorcham village da electricity pangdri haiba paw morning bell gi ahan balamai da phongli Assam Rifles na National Unity Day pangthokre ngasi kut kubai pangthokani haibasna Manipur mel gi ahan balamai da phongli Chitrabhanu Thagachari Rajesh Aroiba da Maroiba Pau Omukhana Kuki Chin Mizo Singi Lorok Mutung Kumai Chabangkut Harak de Amagalona na Rajesh Sing Mapangkadanga si Pangthogle Mukhyamantri Nongthomam Biren Hairi Rajesh Danga Marangkai na Puthokna Bahona Bada Ngamishin da Pangbiya ba Mateng Pangani Amshung Asangi Mukhyamantri Himanta Biswa Sarmana Kulai Thadok tu na Changjara Khraba Lalhoba Chahum Tara Nipan da Sal gi Tengbang one time financial grant pikre Pauli Zeri